Naga singna khundaba singkhong chingyada matam kaktana Kukisingna Changba Thingkhre Athingba singasi hingnungyai hauna satnaragani FNCC Naga singna khundaba singkhong chingyada Kukisingna Changba ngasi hingnungyai horaga matam kaktana Athingba Thamle haina Foothills Naga Coordination Committee FNCC na phongdoragli hiramasigi matangda FNCC na JTC ga convener siru Yurinna President Kharam Union gi President CNPO gi President amadi NPO gi Senapati gi President aiba serol thaduna mathau tawba thorang sing lokhat pada mateng pangbina ba haisakre FNCC gi serol asina hai Kukising na baiklak pa thorang kayana singkhong chingya da khundari ba naga sing da saunu khudongsa da thokalak pada gi tangai phadana khanna ba thorang asi lokhalak pani ngasi hingnung yai dagi horaga matam kaktana Kukising na Changba Thingkhre gi maram pira duna serol asina hai mangjona na khangalam ba tawdana naga gi lamda faur German road amadi Tiger road semlak pani naga sing gi right ta sauna sing na ragle suspension of operation su group ki kem kaya naga gi lamda saduna khulai matik sana paiba Kuki militant sing thamjilak pana ingta fiam da kai ba thokalagle mafam kaya da paksan na popi pambi thajilak pa na mahusa gi khal ka helak pa loina namai ka ba drok tele chura ba mi kaya la helak pa thokaning ta ba crime kaya thokalak i matau asumna naga gi lamda paikhlak li ba thabuk thorom sing asina matam sana thing hudra di naga miam gi tungi punsi sauna akai ba thorak lagani FNCC na oirak li ba fiam asi sabsana mayok na ba sem saduna leire naga miam gi right amasung ikai khum na bangak na bagi matang da paikhlak li ba thorang asida naga dup sing na mateng pangbiu hairi Sisipur dagi kangpopi phawul lambi sembada apan ba pihandana ba UNC da wakat khre Sorasanpur dagi kangpopi phawul lambi sembagi thabuk ta apan ba amata pihandana ba Thadau Tribe Council United Naga Council da iba serul pisinduna wakat khre Thadau Tribe Council General Headquarter gi President YT Haukip na kuyek piduna United Naga Council UNC gi President da pisin ki ba serul amagi matung ina Sorasanpur dagi kangpopi phawul nauna lambi semna ba tharang lokalak liba asida inpui liangmai rongmai amadi jemai tribes sing yawba join Tribes Council JTC gi lam chokpa leite Kukising gi igi mari oiba siru khoirau dola khunau gi lam phaur gi lambi sepna ba hotna bani Kukising na khutungsa da ba kaya mayok na ringai tancha asida kana guma mioi karna Surasanpur dagi kangpok pi phawu lambi semna ba hotna ba apan ba pina ba yamna toina hotna ragli lambi asi sembana JTC gi area sing da kari guma makhali khudungsa da ba amata thokhan ga da ba leite Kuki amasung naga gi marak ta lainari ba mari amuk henna setsil hanba mathautai adubu Joint Tribe Council na handak ta UNC da ai ba serol ama pisilaga Kukisingda naga sing gilam pawraga lambi semle hai bigi matang do wakat pa thengnare thorang asi khudakta thingna ba hotna biu hairi Sahi na uri binupi masa amada sexual assault toroba nupa ama sahi taruk phadok pikre sahi na uri binupi masa amada sexual assault sa thoroba maral da mioi ama fast track special court number 2 na sahi taruk phadok piki bagaloina na lupa lesing manga fine oina thina bakangan khre court asina sahi taruk ki phadok pikra ba mioi adugi maming samram maning lekai de gining thousam dozo sahi kuntra ka wi mahag protection of children from sexual offense act 2012 Pokso gi section 10 gi makha da maral leire haina tha asi gi taraga mari da court na law thoki bani thudok asi kumja 2017 da thoki bani victim ori bani pi masa adugi yum da nupi masa aduna phone charge tawba laki matam adu nupi masa adugi mama aduna dozo da masa nupi kenga hektang leibiram mu dukan da gi pot leiru ge haina thoklaki bani mama na halakpa matam da makhoi yum gi thong adu manung da lonsil lamba thingna ki thong thilloba matam da dozo na thong adu hangdok tu na sen khiba da gi singna ba phau ki masa nupi gi manak mama na sangsin tu ni yengba da dozo na sexual assault sa tharamba thingna ki loina na thobal women police station da FIR sanduna thijin bagi thabuk sa tarake bani court asina victim oi banu pi masa aduna awa thingna ki basing adugi compensation oina lupa lakh mari pine basu khangan ki compensation asi state government na victim compensation fund na trangna tai atopa scheme sing dagi order asi thokraba matung numit kuntrani pawgi manungda victim gi imung manung gi mioi singda sinaga da bani haina su court asina makhata na phongdokhi Joy Kisan vote bank sagat pada puruk masel thang sat na hale vote phangna ba hona bada tongan ba media sing da hunna ba saina ba gi thabuk sing chat haduna mikhal gi vote yamna phangna ba hona bada gi puruk masel thang sat na hale haina MLA khumuksam Joy Kisan na phongdokre wafam asing asi Manipuri Press Club ki building da lift pa na bagi damta yatra hun bagi thorom da phongdoki bani thorom adu ka mari lena MLA Joy Kisan na makhata na hai ngasi miyam na sin na bagi damta semkat pa horiba lift asi atu matam da semdu na miyam na sinagani ing tap hanjin na phona ba matam da media sing gi mai kai dagi ing sik pagi paujel to be you geographical boundary kai dana thamla ba laiminner purup sing thang sat han basidi territorial integrity na te ai gi purup ki mang da hero sana ba hona ba da samjar binupi angang kaya gi punsi mangali ima weri binupi sing gi punsi sing tem sing han ba sina yam na phajada ba manipuri hai ba purup adu hele aran ba propaganda na miyam hundun pu ba yaba na te matam na sumba adu purakani manipur gi integrity thugai na ba hona riba sing adu ekoi punna hona minasi hai ki
Manipur President rule Sangthanba Pamde Mahesor, Manipur President rule Makatana Sangthanba Pamde Mapung Pabu Warrisin Amadi Ing Tapafim da Hansin Hanba Matung the Miamgi Oibelangak Semba Pami Haina RPI Egi, Manipur Unit Ki President to Oiba Party Asigi National Secretary Mahesor Honozum Haikre, Party Office the Pangtuki Pong missing Unaba Amadam Hak Makatan Hai July Kunga Matwidi Hugadori Parliament Session Asida, Party Politics Talk to Manipur Gimuching Agenda Amakatana Toki Besahitarit. Tokli Besahi any Helaba Lan Asigi Warrisin Puraknaba IDP Singi Mayum Hanjanaba Masung Atay Maru Wafam Kayagi Matang the Bukatu Parliament session the on recorded Hambo from Sing Tabukoina on Tokna Honabu Parliament and Huroina Satki Basing State Asigi Sukaya Pukaki Adu Tabukoina Pang Tokta Bana Maichak Oina Umduna Lady Kariumba Pia Sangtona Matang the Parliament the Putokla Badimaki Party National Leaders Singasu Pau Pound to nobody Sanagani Haiki. Pakistan the Isau Tok Padagi Mui Samagi and Kay Mapan secret emergency Lautokre, Nonkan Subadagi Pakistan Tongan Ba, Mapam the Isau Toki Bagaloin and Mui Samagi and Kay Mapan Sida Pakistan Punjab province Kakta Hoki Punkun Marigi Manung the Mui, whom Pugum do Siki Bagaloin and Sahumlum Asokapan Nankre, National Disaster Management Authority NDMA report Kimatu in a Punjab province ki when a Puidigi Fium Soglava district Sagwalan Oiri, Lahore Dagi, Awang Lom the kilometers of Humlum Lapna Labor district Acid Hoki Punkun Marigi Manung the MM 423 sang yaunu nung surak padagi khangau tare isau thorakibani Sagwal district military amasung local administration ko samnaduna mi kan ba madi mating pangba ki thabuk paikhatli haina provincial disaster management authority na phongdoki ikhang khangau dan akan ba mong dan nung surak padagi mafam kaya ising thamjin ki bagal wina na building kaya suning khai rakhi khwaidagi phim soklaba city singki manung da Punjab ki capital Lahore yauri haukiba pungkun mari ki manung da mi taraga manga isau ko mari tenan Lahore sikhi Pailabata Mui Mapan Okara Saibal Amadi Paktang Singba City Sing the Chaugi Sighting Nang Bagaloin and Misi Minatoki, Delhi Bengaluru School Humpu the Bomb Lady Hybrid Miam Nemi Pioneer, Delhi Amadi Bengaluru School Humpurum the Bomb Thamle Hining as email Gikotang the Kihalapadi Miam Nami Pine Punakre, Delhi School Kul Amasung Bengaluru School Nipu the Bomb Lady Heineke Halakre, Matung Police Amadi School Authorities in Kudakta Bomb Disposal Squad Amadi. Higher Department Gimating Lauraga Mahiroi, Amasung Stapum Namaksapagadam from the Hongkong School campus Manung the Tip Humbagita Bukataki, Adobo Hojupawaki in a school amata bomb later, but Ting Nakita Nakanagumba Mirkana, Miam the Mipayo Pukan Bagita Tong, Sisatarakibani Hainat Hazanari. Manipur the Togi Iraq Nasinamiko Tiva the Kuro Tanga the illegal immigrants in Kandoklaba, Tunda Manipuri census ZFD. ZFD Gimaru from illegal immigrants in Kandoklaba Tunda census around Bayau the Miko Tianaba Kang Isinga, Loyana campaign set Tabahoragani, Sumba census Samsung delimitation Tahonaba, Kongjang the Loop Kuding Magnapuna, Saminasi. India government in 2026 Samsung 2027 Gilebag as the Miko Tigani Haina Lautokraba Tunda Manipuri Oina de Hosi Togli Bakang Irang as in a Maram Oega Kuro Tanga Duri, instead as the Logi Wang Madasansin Laga Silva Mitops in Kandoklaba Tunda census to view Haina. Just and fair delimitation JFD committee na demand of create wangkai tangjam lekai da laiba CSK giloisang nga sinung tin pangmising ga una ba JFD convener Jitendra ningom banahai Manipur da hawjik oiriba conflict situation asita census to maram sa de karigino haiba taraga di mafam amade gi mafam amada lanjena ba mafam amade gi amada changthok changsin yadaba masung purup kanglup ki oiba meeting da tabuk tauna bana asumba sing mikuk tiba gi phal phangba ngamloi aran ba phal da mikuk Thingkhre ga di maduna Oigado Kulungsada was sing Adu Equina Kan Hobatangai Fade Union Home Minister Gipung Sing Siladuna Mahang Hai Mito Kandulaga Tung the census to Godabani census Mong Barin Sumnata Honavagi Matang the Miam the Wakal Pina Hiram Asiga Mamutana Kanglava Singaloina State Asigi Tongan Mofam Sing the campaign set Tabahoragani Masida Sunat and the census Amasung delimitation Gimatang the Miam Puna Wakal Tamin Nabagi Tabuk Tawbada Puna Saminasi Masigida Makta ZF Dina Tong Launa Hangdok Tuna Lay Lana census ta Hondanaba Hibasi Equipum Namaki Tangai Fadaba Tabukni Heidi Kamunen Sagat Palepu social media the Leminar Purup Singing Mark the Kamunen Tok Nabo Hibataka Idun Takabasing Asikodak the Lemna Pun Bagisactum Kai Beari Tungi Mirol Kansi Hiba Pandam the Lady Bakang Laipak Minority Welfare Organization Manipuri Maiki the Apple Tauragli Manipur dengan si miu yang COVID-19 positif oikre miu isi tharga state ase handa ki oina apun ba COVID ki case sahunga kungani pan yokre active case tara lehuri IDSP dagi phangba pauna ngasi positive oirakli ba miu edu Impal West district gi sahita kungi mathakta leiba nupani maksu mild symptom ni home isolation leina ba pautak pikre Inotech face saukre Manipur lenga ki science and technology department na sendona numit humni
Supna Sathagada Inotek Fact Tail the Labor Manipuri Science Center dengan si dagi hawdo kre thawram adu dalam dam sigi na kaya na puthok sa bapolam kaya yaw stol sing hangki technology ki lamda thawai yaw bo mahirui kaya amana su stol sing hang ba adu da saru ya ki thawram adu Manipuri lenga ki additional chief secretary finance Bibok Kumar Dewan gan hawdo ki thawram ga mari lene na mak na hai lamdam sigi na hawai riba innovator kaya asibu mateng pang bibasangi masigi damakta sel law thabam masung maru oi maram aduna central government ki leiba scheme singi makha da mateng pang no mari lene ba singa tan naraga phone naraga ni hairi